ꯃꯈꯟ ꯌꯥꯝꯃꯦ ꯁꯤꯗ ꯈꯥꯡꯖꯥꯎ ꯌꯥꯝ ꯂꯩꯔꯦ ꯑꯁ ꯇꯦꯅꯧꯃꯥꯟꯕꯤ ꯌꯥꯎꯔꯦ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯩꯔꯤꯕ ꯇꯛꯃꯨ ꯄꯥꯠꯇ ꯂꯩꯔꯤꯕ ꯍꯠ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯔꯤꯕ ꯍꯠ ꯃꯆꯥ ꯃꯌꯥꯝꯁꯦ ꯋꯥꯏꯕ ꯀꯥꯟꯗ ꯀꯔꯝꯕ ꯍꯠ ꯋꯥꯏꯗꯣꯏꯅꯣ ꯀꯔꯤ ꯍꯠ ꯋꯥꯏꯗꯣꯏꯅꯣ ꯀꯥꯏꯅ ꯐꯣꯟ ꯅꯝꯕꯔ ꯊꯤꯕꯒꯤ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯆꯤꯜꯅꯥꯎ ꯃꯌꯥꯝꯗ ꯂꯩꯕꯤꯔꯝꯕꯗꯨ ꯏꯔꯝꯗꯝꯁꯤꯗ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯅ ꯁꯥꯖꯕ ꯋꯥꯏꯐꯝ ꯁꯥꯟꯐꯝ ꯀꯧꯕ ꯑꯦꯞ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯀꯥꯟꯗ ꯑꯦꯞꯇ ꯌꯥꯎꯔꯤꯕ ꯗꯤꯇꯦꯜꯁ ꯃꯌꯥꯝ ꯃꯥꯏ ꯁꯔꯚꯤꯁ ꯃꯌꯥꯝꯗꯨꯗꯤ ꯑꯦꯞꯁꯦ ꯍꯥꯞꯄꯤꯔ ꯈꯪꯒꯅꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯑꯃꯗꯤ ꯑꯦꯞ ꯁ꯭ꯇꯣꯔꯗ ꯑꯗꯨꯝ ꯐꯖꯅ ꯐꯪꯉꯦ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯅ ꯁꯥꯖꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯅ ꯁꯥꯖꯕꯅꯤꯅ ꯁꯤ ꯁꯄꯣꯔꯠ ꯇꯧꯕ ꯆꯨꯝꯃꯤ ꯈꯟꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯨ ꯅꯝꯖꯕꯅꯤ ꯁꯤꯒꯤ ꯑꯦꯞꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯍꯠ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯁꯔꯚꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯏꯐꯝ ꯁꯥꯟꯐꯝꯅ ꯄꯤꯔꯤ ꯍꯠꯀꯨꯝꯕꯗ ꯂꯦꯛꯄ ꯄꯥꯝꯕ ꯀꯣꯏꯕ ꯄꯥꯝꯕ ꯉꯥꯛꯇꯪ ꯀꯣꯏꯊꯣꯛꯄ ꯄꯥꯝꯕ ꯇꯣꯉꯥꯟꯕ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤꯗ ꯂꯩꯔꯤꯕ ꯍꯠ 30-40 ꯍꯦꯟꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯀꯔꯝꯕ ꯍꯠꯇ ꯂꯩꯗꯣꯏꯅꯣ ꯀꯅꯥꯅ ꯍꯣꯡꯉꯤ ꯀꯥꯏꯅ ꯊꯤꯕ ꯍꯦꯛꯇ ꯌꯥꯔꯦ ꯑꯦꯞꯁꯦ ꯍꯥꯞꯄ ꯀꯥꯟꯗ ꯃꯥꯒꯤ ꯔꯦꯠꯅ ꯆꯤꯡꯕ ꯗꯤꯇꯦꯜꯁ ꯑꯩꯒꯤ ꯁꯤꯠ ꯐꯪꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕ ꯗꯤꯇꯦꯜꯁ ꯑꯗꯨꯒꯤ ꯄꯨꯝꯅꯃꯛꯁꯤ ꯋꯥꯏꯐꯝ ꯁꯥꯟꯐꯝꯗ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯃꯥꯅ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯑꯩ ꯁꯤ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯕꯨꯛ ꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯀꯁꯇꯃꯔꯁꯤꯅ ꯂꯩ ꯍꯦꯛ ꯆꯪꯈꯤꯕꯗꯒꯤꯅ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯦꯕ ꯃꯥ ꯀꯩꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯈꯣꯠꯄ ꯋꯥꯔꯤꯅꯤ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏ ꯂꯧ ꯊꯥꯊꯔꯦꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯜꯅꯥꯎ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯋꯥꯡ ꯁꯦꯡꯃꯥꯏꯗꯅ ꯍꯥꯏꯕꯤꯔꯤ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯁ ꯃꯈꯟ ꯌꯥꯝꯃꯦ ꯁꯤꯗ ꯈꯥꯡꯖꯥꯎ ꯌꯥꯝ ꯂꯩꯔꯦ ꯑꯁ ꯇꯦꯅꯧꯃꯥꯟꯕꯤ ꯌꯥꯎꯔꯦ ꯁꯤꯗ ꯁꯂꯥꯠꯀꯤ ꯑꯥꯏꯇꯦꯝ ꯌꯥꯎꯔꯦ ꯑꯁ ꯐꯖꯅ ꯌꯥꯎꯔꯦ ꯑꯁ ꯃꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯨꯂꯥꯟꯇ꯭ꯔꯣꯁꯤꯗꯤ ꯐꯖꯅ ꯌꯥꯝꯃꯦ ꯀꯨꯂꯥꯟꯇ꯭ꯔꯣꯁꯤꯗꯤ ꯀꯩꯊꯦꯜꯗ ꯂꯩꯕꯤꯔꯛꯏꯔꯥ ꯅꯠꯇ꯭ꯔ ꯂꯥꯏꯁꯣꯏꯗꯩ ꯐꯣꯏꯔꯣ ꯑꯁ ꯂꯩꯔꯛꯇꯕꯗꯤ ꯂꯥꯏꯁꯣꯏꯗꯩ ꯐꯣꯏꯒꯗꯕꯅꯤ ꯁꯤꯗꯤ ꯑꯗꯨꯗꯤ ꯐꯖꯅ ꯆꯥꯕꯤꯔꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄꯤꯔꯣꯀꯣ ꯍꯥꯞꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ